अस्सलामुअलैकुम वरहमतुल्लाहि वबरकातुहू। जाहिलिबा हजरासिंगदा मसाइल खतंग आई ताकसके इंशाल्लाह। जो भी मसाइल हंगनिंग खुदिंग मक्सिंग आई मेसेंजर दा आई व्हाट्सएप दा आई फेसबुक दा हंगलक कसु कायदे लोय रिप्लाई तौजरकनी। रुजा हेलिबा चिगी रुजा करमने हेनगदमनो एंटर रुजा हेलबगी मतुंग तरावी सोले दुगी तरावी सोन मरक्ता कोइना दुआ अमा सोले सुबहान जिल मुल्क वल मलकुति वल अजमती ने कोइन सोले क्या मही सोल सुन्नत ला मुस्ताहब ला जो भी दुगी मतुंगदा तरावी की नमाज सुन्नत ला वाजिब ला मुस्ताहब ला अमसुंग लौब मतमदा नफल लोइन लौगद्रा अमसुंग सुन्नत लोइन लौगद्रा हाइबा खुदिंग मक्सिंग अदु आई म्यामदा लोइन हाइजरके इंशाल्लाह अदु सिंग को पुन्ना खमिनसि तारा। रमजान थासी अल्लाह तबारक ताला ना नुमित कुंथ्रानी कोइदा पीरे कुनमापनि ओबिसि यावे कुंथ्रानी ओबिसि यावे दो रमजान थासी फरसनी जैसे के इंसान में बेखोना नमाज कुछ भी तरह दा सोनदबा यादे फरसनेबा वैसे अदुगुम तौदना नमाज फरस ओइरिबा अदुम तौदना रमजान शरीफ की रुजा हेन बजिजु फरसनी चाहे बालिक फारबा अमसुंग बालिक फारबी नुपा नुपी खुदिंग मक्की ज्ञान लेरबा मी खुदिंग मक्की मदकता रुजा हेन बसी फरसनेबा रमजान शरीफ की रुजा हेले हेनु मतमदा रमजान की करमना नेत तौगदबनो हाइबा देखो रमजान शरीफ की अइना शेरी हौरदबनी हाइन ngaraंगी नुथिंदगी अइना सा लैदना अंगबी लैदना आव तुम लैदना अहिंगदा हौनिंगागी दमक्तनी हाइन लैरगा नेत तौर लैखिद्रने वैसे अदु खतना काफीने रमजान की हेंग रुजा हेंगदौरी ने तोंगा लोइना नेत तौबगी जैसे कि कोइना कैलेंडर जंत्री दा हापी नवै तो गदन मिन शहरी रमजान ना ये कोई हदीस तगी याव दुआ नतेबा सुम वानीपुर वाइना हाइबदो अरबी ने सेमबनेबा ना सोनबगी असी सोनबगी कोटपै करिसु दरकार होइते अल्लाह के नबी के हदीस तासी की दुआ सी तेरे यावदेबा ज्ञान तेरे नवै तो गदन मिन शहरी रमजान तोंगान तुंगदा अरबी की वाही अमा नेत तौबगी सुइन तौगदबनी हाइबदो अरबी की वाट लम सेमगे कोइदा लाकपगी वानेबा कनागुमे मचिनदगी करिगुम्बा अमा फोबो थोक्तबा तारसु अहिंगी शहरी की चाबा अमसुंग शहरी चानिंगे दमक तौगतलिबा अमसुंग रुजानी हयेंग दिन तते रुजा हेनगद्रु मैंने खल्लगा चारि थैबा म्यामदो अदुगतना काफीनी तोंगान अतोपा अमा आई चिंबानदगी नेत तौबगी हाइबगी मथौसु ताते कनागुमे आई नेत तौरे बस अल्हम्दुलिल्लाह अदुसु याय लेकिन नेत तौबगी मथौ तादे बस नंग चारिबा अमसुंग हौगतलिबा अदु नेतनेबको अदु अमा खंगो अदुगे मतुंगदा रुजा की कनागुमे मिमना रुजा द कजा सिंगबा लैदना रुजा सिंगी कजा सिंगी हाइबा तारगदि कजा सिंगबा मीसिंग अदुगे दमक्ता आई अहिंगदा हौगतलगा सोनबा मतमदा अदुम चारगा नुंथिंदमा रुजा हेनबा यारोयबा इदो कजा सिंगबा तारगदि माना चाबदुगी सुबह सादिक ओइद्रिंगाई नुमित थोक्तिंगाई अयुक्की मतम ओइद्रिंगाई शहरी के मतम लोइद्रिंगाई मनुंग नत्रगना सुबह सादिक ओइद्रिंगाई के मनुंगद्रमा आई कजा सिंगबने हाइना अदुगी नियत तौ मथौ तागनेबा रमजान दि कोई अदुगी दरकार नते रुजा थासेम रुजा अल्लाहना फरज तौरक्रम फरज तुंगाकने दमक्तरेम नंग अहिंग दावला चारिदु नत्रा तुना नेत काफीने केसु दरकार लेते अदुगी मतुंगदा नमाज तरावी की नमाज सोनबा मतमदा तरावी की नमाज की नेत कमें लौगदमा हाय देखो तरावी की नमाज से सुन्नत नेबको सुन्नत मुअक्किदा है सुइबिरी सुन्नत मुअक्किदा है थदोक पे यादवा तो कनागो मिम थदो ने कलो मदु गुनागर ओइ कनी कजादी सिंग मोयबा तरावी की नमाज से सुन्नत मुअक्किदा ना हबीरी सुन्नत मुअक्किदा है थदोक सो याद थदोक मतम दु गुना पोबा अदो कनागो मिम सुन्नत मुअक्किदा न तरावी की नमाज रेकात कुंजी थदोक की बतारे ने अदो इतारगे मा अल्लाह दा कप्पगा हाइजरगा तौबा इस्तिगफार तौगनी लेकिन ngasi की सोलौदबा तरावी जहियं कजादे सिंगोय कजा सिंगदा फरज कुंबा वाजिब कुंबा अनि चिकतन कजा सिंगने अतोप सिंगोय तरावी की नमाज रेकात कुंजी नुपा नमाज चल सोनगनी नुपी नमायुम सोनगनी नमाज रेकात कुन्नी तरावी की सोनम मतमदा करीना ने लौगदबनो हाय मतमदा अखोइना तोंगान अरबिकना अमसुंग मणिपुरना हायबगी मथौ सुक्ता तादे कनागुम मी ने अशागे नमाज सोनबा लोहेक लोइरब मतुंग इमाम नदुना अल्लाह अकबर हायरबगी मतुंग नंग इमाम दुगी मतुंग अल्लाह अकबर हायर दु करिगिनोबा नंग तरावी की नमाज सोनबनी हन लाई नत्र ऐसा अति दम चत्रसु इसागे दी चले कर तरावी सोलुचेन चही दमक लाकपनेन खल्ला चन्नैदना अदु नेत नत्र बाबा ऐसा अदु नेत नत्र बा जोहर के अजाल लाव मतम नंग जोहर के नमाज सोलिबनी हायन थमोदसु खंद्रगसु नंग पंद्रा पायरगो जु तौर मजके मक्की लाई दु करि असर की नमाज सोलुगे लाकपर नत्तेबा जोहर की नेबा जाला दु जोहर की ने लाई दु जोहर की दुम ओयरदब नत्रो अदु नत्रो नेत आइजे वैसे अदुगुमना नुपासिंग अदुना मयुमदा चटले नमाज सोनबे ऐसागे मजिदता अदुगो चटलगा इमाम के मखादा लेपगा नमाज सोन मतम अल्लाह अकबर हन करिगुम अमा फोपा हायदु इमाम के तुंग लेप नत्रो नंग इमाम दु नेत लौबदु नंगी सरुक यावखरम नत्रो अदु नंग अल्लाह अकबर हायरगा इमाम दुगी मखादा लेपगा अदुगा अदुम हायबा मतमदा बस नमाज तो अदुम ओयरगने तरावी की नमाज से परमाणु तरावी की नमाज सोलेगे मतमदा
ꯑꯩꯈꯣꯏꯅ ꯂꯥꯎꯍꯧꯕ ꯍꯥꯏꯔꯒ ꯅꯦꯠ ꯃꯅꯤꯄꯨꯔꯅꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯔꯕꯤꯛꯅꯕꯨ ꯑꯣꯏꯔꯣ ꯂꯧꯔꯦꯅ ꯈꯜꯂꯣꯅꯦ ꯊꯣꯏꯗꯣꯛꯅ ꯃꯗꯨꯒꯤ ꯃꯇꯝ ꯂꯩꯇꯕꯅꯤ ꯇꯔꯥꯋꯥꯏꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯃꯇꯝꯗꯗꯤ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯣꯏꯕꯒ ꯍꯧꯒꯠꯄꯒ ꯑꯗꯨꯝ ꯖꯠ ꯂꯥꯎꯅ ꯊꯨꯅ ꯂꯧꯋꯤꯗꯅ ꯑꯗꯣ ꯊꯨꯅ ꯂꯧꯕ ꯃꯇꯝꯗ ꯅꯪꯅ ꯃꯗꯨ ꯑꯔꯕꯤꯛꯇꯣ ꯑꯃꯨꯛ ꯁꯣꯜꯂꯒ ꯀꯨꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯣꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯇꯕꯨ ꯌꯥꯏꯑꯕ ꯂꯦꯀꯤꯟ ꯅꯪ ꯑꯔꯕꯤꯛꯇꯨ ꯀꯨꯏꯅ ꯁꯣꯜꯂꯒ ꯁꯨꯝ ꯂꯩꯕ ꯃꯇꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯨꯔꯥꯟ ꯁꯣꯜꯂꯛꯄ ꯇꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯇꯥꯎ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯪ ꯐꯪꯒꯗ꯭ꯔꯅꯦ ꯅꯪꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯦꯠꯇꯨ ꯁꯣꯜꯂꯦꯒꯗꯤ ꯐꯪꯉꯣꯏꯕ ꯑꯗꯨꯗꯤ ꯅꯪ ꯏꯇꯅꯥ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯇꯔꯥꯋꯥꯏꯒꯤ ꯑꯍꯥꯟꯕ ꯅꯃꯥꯖ ꯔꯦꯀꯥꯠ ꯁꯣꯟꯕ ꯍꯧꯕ ꯃꯇꯝꯗ ꯑꯩ ꯏꯃꯥꯝꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯒ ꯇꯔꯥꯋꯥꯏꯒꯤ ꯅꯃꯥꯖ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯅꯦꯠ ꯂꯧꯈꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅ ꯀꯥꯞꯄꯤꯅꯤ ꯑꯇꯩꯗ ꯑꯗꯨꯝ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯑꯗꯨꯝ ꯏꯃꯥꯝꯒꯤ ꯆꯥꯠꯇ ꯑꯗꯨꯝ ꯌꯥꯎꯕꯤꯔꯣ ꯑꯗꯨ ꯈꯛꯇꯅ ꯀꯥꯞꯄꯤꯅꯤ ꯅꯦꯠ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯑꯔꯕꯤꯅ ꯂꯧꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯂꯧꯕꯒꯤ ꯀꯣꯏ ꯖꯔꯨꯔꯠ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯧꯔꯦ ꯑꯗꯨ ꯕꯦꯁꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯦꯀꯤꯟ ꯇꯔꯥꯋꯥꯏꯒꯤ ꯅꯃꯥꯖꯇꯗꯤ ꯊꯨꯅ ꯊꯨꯅ ꯂꯣꯏ ꯁꯣꯟꯕꯅꯤꯅ ꯏꯃꯥꯝꯁꯤ ꯑꯃ ꯂꯣꯏꯕꯒ ꯍꯧꯒꯠꯂꯛꯑꯒ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪ ꯑꯔꯕꯤꯛꯅ ꯁꯣꯜꯂꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯃꯥꯝꯒꯤ ꯀꯤꯔꯥꯠꯇꯨ ꯇꯥꯕꯒꯤ ꯃꯇꯝ ꯈꯛꯇꯪ ꯅꯥꯟꯊꯣꯛꯑꯣꯏꯗ꯭ꯔꯅꯦ ꯑꯗꯨꯅꯁꯨ ꯑꯍꯥꯟꯕ ꯅꯃꯥꯖ ꯍꯦꯛ ꯁꯣꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯦꯠ ꯂꯧꯈꯤꯕꯗ ꯑꯗꯨ ꯄꯨꯝꯅꯃꯛ ꯔꯦꯀꯥꯠ ꯀꯨꯟꯗꯨꯃꯛꯀꯤ ꯑꯣꯏꯒꯅꯤ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯇꯔꯥꯋꯥꯏꯒꯤ ꯅꯃꯥꯖꯁꯤ ꯔꯦꯀꯥꯠ ꯑꯅꯤ ꯑꯅꯤ ꯁꯣꯟꯒꯗ꯭ꯔꯥ ꯃꯔꯤ ꯑꯃꯗꯤ ꯁꯣꯟꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯅꯃꯥꯖ ꯔꯦꯀꯥꯠ ꯑꯅꯤ ꯑꯅꯤꯒꯤ ꯅꯦꯠ ꯂꯧꯔꯒ ꯁꯣꯟꯒꯅꯦꯕ ꯅꯃꯥꯖ ꯔꯦꯀꯥꯠ ꯀꯌꯥ ꯀꯌꯥ ꯅꯃꯥꯖ ꯔꯦꯀꯥꯠ ꯑꯅꯤ ꯑꯅꯤꯒꯤ ꯅꯦꯠ ꯂꯧꯔꯒ ꯁꯣꯟꯒꯅꯦꯕ ꯇꯔꯥꯋꯥꯏꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯃꯇꯝꯗ ꯑꯗꯣ ꯅꯃꯥꯖ ꯔꯦꯀꯥꯠ ꯑꯅꯤ ꯑꯅꯤꯒꯤ ꯅꯦꯠ ꯂꯧꯔꯒ ꯁꯣꯟꯒꯗꯕ ꯑꯁꯤ ꯅꯃꯥꯖ ꯔꯦꯀꯥꯠ ꯑꯅꯤ ꯂꯣꯏꯔꯦꯅꯦ ꯑꯅꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯔꯤ ꯁꯨꯕ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯏꯃꯥꯝꯒꯤ ꯃꯇꯨꯡꯗ ꯁꯣꯜꯂꯁꯨ ꯅꯠꯇ꯭ꯔꯒ ꯏꯇꯣꯝꯇ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯌꯨꯝꯗ ꯁꯣꯟꯕ ꯃꯇꯝꯗ ꯅꯃꯥꯖ ꯔꯦꯀꯥꯠ ꯑꯅꯤ ꯑꯅꯤ ꯁꯣꯜꯂꯒ ꯑꯅꯤꯔꯛ ꯁꯨꯔꯛꯑꯕ ꯃꯔꯤ ꯁꯨꯔꯛꯄ ꯇꯔꯟꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯩꯗꯅ ꯃꯗꯨ ꯐꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯕꯍꯥꯅ ꯖꯤꯜ ꯃꯨꯜꯀꯤ ꯋal ꯃꯂꯀꯨꯇꯤ wal azmatiꯅ ꯑꯩꯈꯣꯏꯅ ꯗꯨआ ꯑꯃ ꯁꯣꯜꯂꯤꯗꯅ ꯃꯁꯤꯒꯤ ꯗꯨआꯁꯤ ꯁꯣꯟꯕꯁꯤ ꯏꯃꯥꯝ ꯁꯥꯍꯕ ꯁꯨꯟꯅꯠꯂ ꯃꯨꯁꯇꯥꯍꯕꯂ ꯋꯥꯖꯤꯕꯂ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯚꯥꯏ ꯁꯥꯍꯕ ꯗꯦꯈꯣ ꯃꯁꯤꯒꯤ ꯗꯨआꯁꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯍꯗꯤꯁꯇꯒꯤ ꯁꯨꯛꯐꯪ ꯐꯪꯗꯦꯕ ꯁꯨꯕꯍꯥꯅ ꯖꯤꯜ ꯃꯨꯜꯀꯤ wal ꯃꯂꯀꯨꯇꯤ wal azmati ꯍꯥꯏꯕꯁꯤ ꯗꯨआꯁꯤ कोई हदीसꯇꯒꯤ ꯁꯥꯕꯤꯠ ꯅꯠꯇꯦꯕ ꯁꯤ ꯀꯣꯟꯅꯒꯤ ꯑꯀꯥꯕꯤꯔ ꯕꯨꯖꯨꯛꯁꯤꯡ ꯇꯥꯕꯤꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯃꯁꯤꯒꯤ ꯎꯝꯃꯠꯁꯤꯡ ꯑꯁꯤ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯁꯣꯟꯒꯗꯧꯕ ꯍꯥꯏꯅ ꯀꯟꯐ꯭ꯌꯨꯖ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯐꯕ ꯗꯨआ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯗꯨꯒꯤ ꯗꯨआꯗꯣ ꯇꯨꯡꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯣꯏꯅ ꯄꯤꯔꯝꯃꯒ ꯊꯝꯃꯝꯕꯒꯤ ꯋꯥꯅꯦꯕ ꯂꯦꯀꯤꯟ ꯃꯁꯤ ꯀꯣꯏ ꯁꯨꯟꯅꯠꯁꯨ ꯅꯠꯇꯦ ꯃꯨꯁꯇꯥꯍꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯅꯠꯇꯦ ꯁꯣꯜꯂꯦ ꯊꯋꯥ ꯐꯪꯕ ꯁꯣꯟꯗ꯭ꯔꯦ ꯀꯩꯒꯨꯝꯕ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯁꯥꯍꯕꯥꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯗꯒꯤ ꯀꯣꯏ ꯐꯪꯕ ꯍꯗꯤꯁ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯗꯨआ ꯅꯠꯇꯦꯕ ꯑꯗꯨ ꯁꯣꯜꯂꯦ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯟꯗ꯭ꯔꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯦꯀꯤꯟ ꯃꯁꯤꯒꯤ ꯗꯨआꯁꯤ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯁꯨꯟꯅꯠꯅꯤ ꯅꯠꯇ꯭ꯔꯒ ꯃꯨꯁꯇꯥꯍꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯞꯆꯤꯟꯕꯅꯤ ꯃꯗꯨ ꯒꯨꯅꯥꯅꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯁꯨꯕꯍꯥꯅ ꯖꯤꯜ ꯃꯨꯜꯀꯤ wal ꯃꯂꯀꯨꯇꯤ wal azmati ꯍꯥꯏꯁꯤ ꯏꯇꯅ ꯑꯩꯈꯣꯏ ꯋꯥꯈꯜꯅ ꯇꯔꯥꯋꯥꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯟꯒꯗꯕ ꯋꯥꯅꯤ ꯁꯤ ꯗꯨआꯁꯤ ꯁꯣꯟꯗ꯭ꯔꯒꯗꯤ ꯇꯔꯥꯋꯥꯏꯒꯤ ꯅꯃꯥꯖꯇ ꯐꯔꯛ ꯇꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯁꯣꯟꯕ ꯁꯨꯟꯅꯠꯅꯤ ꯁꯤ ꯊꯥꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ ꯐꯥꯎꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄ ꯇꯥꯔꯒꯗꯤ ꯒꯨꯅꯥ ꯄꯨꯔꯒꯅꯦꯕ ꯃꯔꯝꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨ ꯈꯜꯂꯛꯑꯕꯅꯦ ꯃꯔꯝ ꯁꯨꯟꯅꯠ ꯅꯠꯇꯕ ꯑꯃꯕꯨ ꯁꯨꯟꯅꯠꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯄꯨꯔꯥ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯃꯔꯣꯠꯇꯗꯤ ꯑꯩꯒꯤ ꯔꯥꯏꯗꯗꯤ ꯃꯗꯨꯒꯤ ꯗꯨआꯗꯣ ꯑꯃ ꯁꯣꯟꯕꯤꯔꯨꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯝꯕ ꯁꯣꯟꯒꯗꯃꯣ ꯗꯦꯈꯣ ꯗꯨआ ꯇꯧ ꯍꯥꯏꯕꯅꯤ ꯇꯔꯥꯋꯤ ꯅꯃꯥꯖ ꯔꯦꯀꯥꯠ ꯃꯔꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯜꯂꯥꯍꯒꯤ ꯖꯤꯀꯔ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯇꯁꯕꯤ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯁꯤꯗ ꯑꯗꯨꯒꯤ ꯗꯨआꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯅꯤ ꯑꯇꯣꯞꯄꯗ ꯔꯕꯅꯥ ꯑꯇꯤꯅ ꯅꯠꯇ꯭ꯔꯒ ꯁꯨꯕꯍꯥꯅꯜꯂꯥꯍ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯁꯤꯒꯨꯝꯕ ꯑꯦꯅꯤ ꯑꯩꯅ ꯑꯐꯥꯕ ꯑꯃ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯁꯣꯟꯕ ꯌꯥꯏ ꯁꯣꯟꯗ꯭ꯔꯒꯁꯨ ꯃꯔꯛꯇꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯌꯨ ꯑꯗꯨ ꯈꯛꯇꯅ ꯀꯥꯐꯤꯅꯤ ꯁꯣꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯦ ꯑꯦꯅꯤ ꯑꯐꯥꯕ ꯑꯃ ꯁꯣꯜꯂꯨ ꯑꯗꯨꯒꯤ ꯑꯦꯅꯤ ꯑꯜꯂꯥꯍꯒꯤ ꯇꯁꯕꯤ ꯇꯥꯂꯤꯟ ꯖꯤꯀꯔ ꯑꯃ ꯁꯣꯜꯂꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕꯃꯛ ꯁꯨꯛꯁꯣꯟꯃꯛ ꯁꯣꯟꯗ꯭ꯔꯁꯨ ꯅꯃꯥꯖꯇ ꯀꯣꯏ ꯑꯃꯗꯨꯅ ꯗꯈꯜ ꯑꯃꯁꯨꯡ ꯑꯣꯏꯗꯕ ꯌꯥꯎꯗꯦ ꯁꯣꯟꯗ꯭ꯔꯦ ꯐꯥꯗ꯭ꯔꯦꯅ ꯈꯜꯂꯣꯅꯦ ꯐꯥꯗ꯭ꯔꯦ ꯕꯁ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ ꯃꯔꯛꯇ ꯁꯣꯜꯂꯣ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯁꯨꯕꯍꯥꯅꯜꯂꯥꯍꯗꯤ ꯐꯥꯔꯝꯒꯅꯤꯗꯅ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯁꯨꯕꯍꯥꯅꯜꯂꯥꯍꯗꯨ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯁꯣꯜꯂꯨ ꯑꯗꯨ ꯈꯛꯇꯅ ꯀꯥꯐꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯕꯁ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯁꯤꯗ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ ꯃꯁꯥ ꯁꯨꯕꯍꯥꯅ ꯖꯤꯜ ꯃꯨꯜꯀꯤ wal azmati ꯇꯔꯥꯋꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯜꯂꯤꯕ ꯗꯨआꯁꯤ ꯀꯌꯥ ꯁꯨꯟꯅꯠꯅꯦꯅ ꯍꯥꯏꯔꯒ ꯃꯁꯤ ꯗꯨआ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏ ꯀꯣꯏ ꯍꯗꯤꯁꯇꯒꯤ ꯌꯥꯎꯗꯦꯕ ꯗꯦꯈꯣ ꯇꯔꯥꯋꯤꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯃꯇꯝꯗ ꯅꯃꯥꯖ ꯔꯦꯀꯥꯠ ꯃꯔꯤꯗ ꯑꯩꯈꯣꯏ ꯅꯃꯥꯖꯇꯨ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯃꯥꯖ ꯔꯦꯀꯥꯠ ꯃꯔꯤꯗ ꯑꯩꯈꯣꯏꯅ ꯗꯨआ ꯇꯧꯕ꯭ꯔꯅꯦ ꯀꯅꯥꯁꯨ ꯇꯧꯅꯗꯦꯕ ꯇꯧꯕ ꯌꯥꯏꯑꯕ ꯂꯦꯀꯤꯟ ꯇꯧꯗꯦ ꯀꯔꯤꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯧꯋꯦꯕ ꯄꯨꯟꯅ ꯔꯦꯀꯥꯠ ꯀꯨꯟꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯗꯨआꯗꯨꯗ ꯍꯥꯞꯀꯗꯕꯅꯤ ꯁꯤꯒꯤ ꯗꯨआꯁꯦ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯗꯦ ꯑꯗꯨꯁꯨ ꯂꯩꯇꯦ ꯚꯥꯏ ꯅꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯞꯆꯤꯟꯕꯒ ꯃꯗꯨ ꯂꯣꯟꯕ ꯋꯥ ꯉꯥꯛꯇꯅꯤ ꯀꯣꯏ ꯑꯗꯨꯝꯕꯗꯨ ꯍꯗꯤꯁꯇ ꯀꯩꯗ ꯄꯣꯠꯇ ꯃꯁꯥꯏꯜꯗ ꯌꯥꯎꯕ ꯅꯠꯇꯦ ꯗꯨआ ꯇꯧꯕ ꯃꯇꯝꯗ ꯁꯤ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯂꯩꯇꯦ ꯅꯪꯅ ꯐꯕ ꯗꯨआ ꯈꯨꯗꯤꯡꯃꯛꯇꯨ ꯁꯣꯜꯂꯒ ꯑꯜꯂꯥꯍꯗ ꯃꯅꯤꯄꯨꯔꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯏꯪꯂꯤꯁꯅ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯃꯅꯤꯄꯨꯔꯅ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯍꯤꯟꯗꯤꯅ ꯍꯥꯏꯌꯨ ꯅꯪꯒꯤ ꯂꯣꯟ ꯍꯥꯏꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯏꯌꯨ ꯑꯜꯂꯥꯍꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯃꯄꯨꯅꯦꯕꯀꯣ ꯕꯁ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯔꯛꯇ ꯐꯝꯕꯗꯁꯨ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯅ ꯁꯔꯇ ꯅꯠꯇꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯅ ꯁꯔꯇ ꯅꯠꯇꯦ ꯅꯕꯤꯅ ꯇꯧꯔꯝꯗꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯥꯗꯠꯁꯦ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯃꯗꯨ ꯁꯨꯟꯅꯠꯃꯛꯅꯦ ꯍꯥꯏꯅ ꯈꯟꯅꯔꯛꯄꯗꯣ ꯑꯗꯨ ꯈꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯇꯧꯔꯨꯅꯨ ꯊꯥꯗꯣꯛꯈ꯭ꯔꯣꯕ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯨꯕꯍꯥꯅꯜꯂꯥꯍ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ ꯖꯣꯕꯦ ꯅꯪ ꯑꯐꯥꯕ ꯑꯃ ꯁꯣꯜꯂꯨ ꯁꯨꯐꯥ ꯐꯥꯗꯕ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯍꯥꯏꯔꯦ ꯃꯤꯁꯥꯞ ꯀꯔꯝꯕ ꯃꯑꯣꯡꯗ ꯔꯨꯖꯥ ꯊꯥꯗꯣꯛꯄ ꯌꯥꯕꯅꯣ ꯑꯍꯤꯡ ꯁꯦꯔꯤ ꯍꯧꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯍꯧꯒꯦꯅꯗꯤ ꯅꯦꯠ ꯇꯧꯔꯦ ꯑꯗꯨꯒ ꯁꯦꯔꯤꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯅ ꯊꯣꯡꯕ ꯂꯣꯟꯕ ꯂꯣꯏꯅ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯑꯍꯤꯡꯁꯤ ꯇꯥꯍꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯧꯍꯧꯗ꯭ꯔꯦ ꯑꯗꯣ
ꯍꯧꯗꯕꯅ ꯑꯩꯅꯗꯤ ꯁꯣꯏꯕ ꯅꯠꯇꯦ ꯑꯗꯣ ꯑꯜꯂꯥꯍꯒꯤ ꯀꯨꯝ ꯍꯧꯗꯕꯅꯤ ꯑꯗꯨ ꯀꯝ ꯇꯧꯕ ꯔꯨꯖꯥ ꯍꯦꯟꯗ꯭ꯔꯁꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯕꯤꯜꯀꯨꯜ ꯌꯥꯔꯣꯏꯕ ꯍꯧꯗ꯭ꯔꯤꯗꯨ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ ꯑꯜꯂꯥꯍꯅ ꯍꯧꯗꯣꯔꯛꯀꯦꯔꯥ ꯃꯤꯅ ꯍꯧꯗꯣꯔꯛꯀꯦꯔꯥ ꯂꯥꯏꯅ ꯍꯧꯗꯣꯔꯛꯀꯦꯔꯥ ꯑꯦꯅꯤ ꯍꯧꯗꯣꯔꯛꯄ ꯃꯤꯅ ꯍꯧꯗꯣꯔꯛꯄ ꯑꯣꯏꯁꯅꯨ ꯂꯦꯀꯤꯟ ꯁꯦꯍꯔꯤ ꯔꯨꯖꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪ ꯁꯦꯍꯔꯤ ꯍꯧꯒꯦꯔꯥ ꯍꯧꯔꯣꯏꯒꯦꯔꯥ ꯀꯣꯏ ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯔꯨꯖꯥ ꯍꯦꯟꯒꯅꯦꯕ ꯍꯧꯅꯤꯉꯩꯗꯃꯛꯇ ꯇꯨꯝꯗꯕꯤꯗ ꯑꯣꯏꯔꯁꯨ ꯅꯪ ꯉꯥꯏꯒꯗꯕꯅꯤ ꯇꯨꯝꯃꯒ ꯅꯪ ꯇꯨꯝꯗꯒꯦꯕ ꯑꯗꯨ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯨꯖꯥ ꯍꯦꯟꯗꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯣꯏ ꯔꯨꯖꯥ ꯍꯦꯟꯒꯅꯤ ꯔꯨꯖꯥꯗ ꯀꯣꯏ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯒꯤ ꯅꯪ ꯍꯧꯒꯦꯔꯥ ꯍꯧꯔꯣꯏꯒꯦꯔꯥ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯐꯥꯎꯕ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯆꯥꯔꯣꯏ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯖꯦꯕ ꯁꯦꯍꯔꯤꯒꯤ ꯃꯇꯝꯗ ꯆꯥꯔꯒ ꯅꯨꯡꯊꯤꯟꯗ ꯄꯣꯊꯥꯅꯤꯡꯕꯗꯨ ꯌꯥꯝ ꯄꯣꯊꯥꯎ ꯅꯨꯃꯤꯗꯥꯡꯗ ꯌꯥꯝ ꯄꯣꯊꯥꯗꯣ ꯇꯁꯕꯤ ꯁꯣꯜꯂꯨ ꯅꯃꯥꯖ ꯁꯣꯜꯂꯨ ꯑꯩꯈꯣꯏ ꯕꯤꯟꯗꯥꯁꯇ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯇꯔ ꯉꯪꯕꯒꯨꯝꯅ ꯑꯣꯅ ꯉꯪꯉꯒ ꯇꯨꯝꯃꯦ ꯑꯗꯨꯗꯤ ꯍꯧꯗꯕ ꯇꯥꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯧꯍꯧꯗꯕ ꯃꯇꯝꯗ ꯊꯋꯥꯏ ꯀꯩꯅꯣ ꯐꯔꯁꯅꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯆꯥꯛꯁꯤ ꯂꯥꯝꯗ꯭ꯔꯦ ꯑꯍꯤꯡ ꯆꯥꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯍꯤꯡ ꯆꯥꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯔꯨꯖꯥ ꯍꯦꯟꯕ ꯃꯇꯝꯗ ꯑꯩ ꯄꯨꯛꯁꯤ ꯂꯥꯝꯕꯅꯤ ꯀꯥꯔꯅꯤ ꯁꯤꯔꯁꯨ ꯃꯇꯝꯗꯨꯗ ꯁꯤꯒꯅꯦꯕ ꯅꯪꯒꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯩꯅꯣ ꯐꯔꯁꯇꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯊꯋꯥꯏ ꯀꯩꯅꯣ ꯐꯔꯁ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯍꯧꯍꯧꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯨꯖꯥ ꯍꯦꯟꯗ꯭ꯔꯦ ꯈꯜꯂꯣ ꯑꯜꯂꯥꯍꯒꯤ ꯀꯁꯝ ꯆꯥꯖ ꯍꯥꯏꯃꯤꯟ ꯅꯪꯅ ꯔꯨꯖꯥ ꯑꯃ ꯊꯥꯗꯣꯛꯈꯤꯕꯗꯨ ꯆꯍꯤ ꯆꯨꯞꯄ ꯃꯗꯨꯒꯤ ꯔꯨꯖꯥꯗꯨ ꯍꯦꯟ ꯇꯥꯔꯁꯨ ꯃꯗꯨꯒꯤ ꯔꯨꯖꯥ ꯑꯃꯗꯨꯒꯤ ꯕꯔꯥꯕꯔ ꯀꯕꯤꯗꯨ ꯑꯣꯏꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯊꯋꯥꯏ ꯀꯟꯕ ꯐꯔꯁ ꯍꯥꯏꯗꯨ ꯁꯤ ꯃꯇꯝꯁꯤꯗ ꯊꯋꯥꯏ ꯀꯟꯕ ꯐꯔꯁ ꯅꯠꯇꯦ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯍꯨꯀꯨꯝꯗꯨ ꯁꯤꯔꯣꯏ ꯀꯅꯥꯝꯇ ꯇꯧꯁꯟꯅꯕꯩ ꯋꯥꯅꯤ ꯆꯥꯅꯤꯡꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯧꯍꯧꯗꯕ ꯇꯥꯔꯒꯁꯨ ꯔꯨꯖꯥ ꯑꯗꯨꯝ ꯍꯦꯟꯒꯅꯤ ꯔꯨꯖꯥ ꯀꯥꯏꯕ ꯑꯃꯁꯨꯡ ꯔꯨꯖꯥꯒꯤꯗꯃꯛꯇ ꯍꯦꯟꯗꯕ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯁꯤꯅꯤ ꯍꯥꯏꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯏ ꯑꯜꯂꯥꯍꯅ ꯁꯐꯔ ꯆꯠꯄ ꯃꯨꯁꯥꯐꯤꯔꯒꯤꯗꯃꯛꯇꯗꯤ ꯔꯨꯖꯥ ꯍꯦꯟꯗꯕꯒꯤ ꯑꯦꯖꯥꯖꯠ ꯄꯤꯅꯕꯤꯔꯦ ꯑꯗꯨꯒ ꯃꯖꯕꯨꯔꯤ ꯑꯅꯥꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯄꯔꯃꯥꯜꯂꯅ ꯃꯥꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯊꯥꯒꯤ ꯂꯥꯛꯄ ꯑꯉꯥꯡ ꯎꯅꯕꯗ ꯈꯣꯡꯒꯞ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯑꯃꯁꯨꯡ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯃꯥꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯁꯤ ꯄꯣꯠꯂꯝ ꯑꯁꯤ ꯑꯃ ꯑꯅꯤꯁꯤꯗꯒꯤ ꯍꯦꯟꯅ ꯔꯨꯖꯥ ꯍꯦꯟꯗꯕ ꯌꯥꯕꯒꯤ ꯃꯖꯕꯨꯔꯤ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯟꯇꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯗꯨ ꯌꯥꯔꯣꯏ ꯏꯁꯂꯥꯝ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯂꯥꯝ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯏꯁꯂꯥꯝ ꯑꯗꯨꯅ ꯈꯜꯂꯨ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯑꯗꯨꯈꯛꯀꯤ ꯂꯤꯃꯤꯠ ꯑꯗꯨꯐꯥꯎꯒꯤ ꯆꯥꯡ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯈꯟꯒꯅꯦꯕꯀோ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯨꯄꯤꯁꯤꯡ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯊꯥꯒꯤ ꯈꯣꯡꯀꯞ ꯂꯥꯛꯏ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯔꯨꯖꯥ ꯍꯦꯟꯅꯤꯡꯉꯦ ꯑꯗꯨꯒ ꯍꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯔꯨꯖꯥ ꯍꯦꯜꯂꯨꯔꯅꯨ ꯃꯗꯨ ꯍꯦꯟꯗꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯦꯖꯥꯖꯠꯅꯦꯕ ꯃꯗꯨꯗ ꯑꯁꯨꯃꯥꯏꯅꯗꯤ ꯍꯥꯏꯕ ꯂꯩ ꯃꯗꯨꯗ ꯑꯣꯏꯈꯤꯕ ꯅꯃꯥꯖꯀꯤ ꯀꯖꯥꯁꯤꯡ ꯅꯃꯥꯖꯇꯨꯗ ꯁꯣꯟꯈꯤꯗꯕ ꯅꯃꯥꯖ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪꯅ ꯀꯖꯥ ꯁꯤꯡꯉꯔꯣꯏ ꯇꯧꯕ ꯃꯔꯝꯗꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯅꯪꯒꯤꯗꯃꯛꯇ ꯃꯥꯐꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯪꯒꯤ ꯅꯁꯥ ꯁꯦꯡꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯑꯣꯏꯈꯤꯕ ꯅꯃꯥꯖꯁꯤꯡ ꯑꯗꯨꯗꯤ ꯀꯖꯥ ꯁꯤꯡꯉꯔꯣꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯔꯝꯖꯥꯟ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯃꯗ ꯑꯃꯈꯛ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯆꯥꯎꯋꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯔꯝꯖꯥꯟꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯉꯥꯅꯤ ꯇꯔꯥꯅꯤ ꯖꯣꯕꯤ ꯔꯨꯖꯥ ꯍꯦꯟꯒꯗꯕ ꯍꯦꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯔꯨꯖꯥ ꯍꯦꯜꯍꯧꯗ꯭ꯔꯦ ꯃꯉꯥꯅꯤ ꯑꯣꯏꯕ ꯍꯨꯝꯅꯤ ꯑꯣꯏꯔꯦ ꯖꯣꯕꯤ ꯃꯇꯝ ꯈꯔ ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯑꯗꯨꯒꯤ ꯔꯣꯖꯥ ꯃꯁꯤꯡ ꯑꯗꯨꯗꯤ ꯔꯨꯖꯥ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯦꯅꯤ ꯑꯍꯥꯡꯕ ꯃꯇꯝ ꯑꯃꯗ ꯃꯊꯪꯒꯤ ꯔꯨꯖꯥ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯃꯗꯨꯒꯤ ꯔꯨꯖꯥ ꯑꯗꯨ ꯀꯖꯥ ꯁꯤꯡꯗꯣꯛꯀꯅꯤ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯗꯨꯒ ꯅꯃꯥꯖ ꯑꯣꯏꯈꯤꯕ ꯀꯖꯥꯁꯤꯡ ꯑꯗꯨꯗꯤ ꯁꯤꯡꯗꯣꯛꯑꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯕꯁ ꯁꯤꯅꯤ ꯔꯨꯖꯥ ꯍꯦꯟꯕ ꯃꯇꯝꯗ ꯅꯨꯄꯤꯅ ꯑꯩꯈꯣꯏꯁꯨ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯦ ꯍꯥꯏꯅ ꯆꯥꯕ ꯊꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯡꯗ ꯆꯥꯕꯤꯒꯅꯨ ꯇꯨꯃꯤꯟꯅ ꯆꯥꯕꯤꯌꯨ ꯑꯜꯂꯥꯍꯅ ꯏꯖꯥꯖꯠꯅꯤ ꯅꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯕꯠ ꯑꯇꯣꯞꯄ ꯍꯦꯜꯂꯤꯕꯁꯤꯡꯗꯨꯒꯤ ꯋꯥꯈꯜ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯃꯨꯡꯗꯨꯗ ꯑꯜꯂꯥꯍꯅ ꯏꯖꯥꯖꯠ ꯄꯤꯔꯛꯑꯕꯅꯤꯅ ꯐꯣꯡꯅ ꯊꯤꯡꯒꯥꯏꯕ ꯑꯃꯁꯨꯡ ꯆꯈꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯎꯔꯤꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯀꯅ ꯈꯪꯗꯕ ꯃꯤꯅꯗꯤ ꯅꯪꯁꯤ ꯔꯨꯖꯥ ꯍꯦꯟꯗꯦ ꯍꯥꯏꯅ ꯅꯪꯕꯨ ꯋꯥꯔꯧꯒꯅꯤ ꯑꯗꯨꯒꯤ ꯁꯥꯠꯇ ꯅꯪꯒꯤ ꯏꯖꯠ ꯑꯃꯁꯨꯡ ꯀꯃꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯗꯕꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍꯅ ꯅꯪꯉꯣꯟꯗ ꯍꯦꯟꯗꯕ ꯌꯥꯕꯒꯤ ꯍꯦꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯃꯁꯨꯡ ꯏꯖꯥꯖꯠ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯀꯥꯏꯕ ꯔꯨꯖꯥ ꯑꯗꯨ ꯍꯦꯟꯗꯕ ꯃꯇꯝꯗ ꯏꯆꯥ ꯏꯁꯨꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯥꯕꯤꯒꯅ ꯇꯨꯃꯤꯟꯅ ꯆꯥꯕꯤꯌꯨ ꯃꯔꯝꯗꯤ ꯔꯨꯖꯥ ꯑꯁꯤꯒꯤ ꯏꯖꯠ ꯇꯧꯕ ꯑꯃꯁꯨꯡ ꯔꯨꯖꯥ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯍꯥꯞꯄꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯅꯦꯕ ꯅꯨꯡꯁꯤꯖꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩ ꯃꯁꯥꯏꯜ ꯑꯃꯇꯪꯒ ꯍꯥꯏꯔꯝꯖꯒꯦ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯔꯃꯥꯟ ꯑꯣꯏꯅ ꯏꯁꯥꯒꯤ ꯅꯃꯥꯖꯁꯤ ꯁꯣꯟꯕ ꯆꯠꯄ ꯃꯇꯝꯗ ꯃꯥꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯆꯪꯉꯦ ꯃꯥꯖꯤꯠꯇ ꯅꯃꯥꯖꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯖꯤꯠꯇ ꯃꯥꯅ ꯅꯃꯥꯖ ꯁꯣꯟꯕ ꯆꯪꯕ ꯃꯇꯝꯗ ꯏꯃꯥꯝ ꯁꯥꯕ ꯑꯗꯨꯅ ꯀꯔꯝꯕ ꯅꯃꯥꯖ ꯁꯣꯜꯂꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯃꯥꯖ ꯇꯔꯥꯋꯤꯒꯤ ꯅꯃꯥꯖꯁꯤ ꯁꯣꯜꯂꯝꯃꯦꯕ ꯇꯔꯥꯋꯤꯒꯤ ꯅꯃꯥꯖꯁꯤ ꯁꯣꯟꯕ ꯍꯧꯔꯝꯃꯦꯕ ꯏꯃꯥꯝ ꯁꯥꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯦꯁꯥꯞ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯏꯃꯥꯝ ꯁꯥꯕꯅ ꯇꯔꯥꯋꯤꯒꯤ ꯅꯃꯥꯖ ꯁꯣꯜꯂꯤꯕ ꯑꯗꯨ ꯍꯥꯟꯅ ꯌꯥꯎꯔꯒ ꯀꯣꯟꯅ ꯐꯔꯁ ꯏꯁꯥꯒꯤ ꯔꯦꯀꯥ 13ꯇꯨ ꯐꯔꯁ ꯀꯨꯝꯕ ꯁꯨꯅꯠꯀꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗꯕꯁꯤꯡ ꯑꯗꯣ ꯀꯣꯟꯅ ꯁꯣꯟꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯃꯥꯝ ꯁꯥꯐꯀꯤꯗꯨ ꯌꯥꯎꯗꯕꯤꯗ ꯑꯗꯨ ꯍꯥꯟꯅ ꯁꯣꯜꯂꯒ ꯋꯤꯇꯔꯗꯨ ꯑꯅꯪꯕꯗꯨ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯤ ꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯇꯥꯁꯦꯕ ꯗꯦꯀꯣ ꯑꯩꯅ ꯃꯁꯖꯤꯠꯇ ꯅꯃꯥꯖ ꯁꯣꯟꯕ ꯆꯪꯕ ꯃꯇꯝꯗ ꯏꯃꯥꯝ ꯁꯥꯐ ꯑꯗꯨꯝ ꯇꯔꯥꯋꯤꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯍꯧꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯏꯁꯥꯒꯤ ꯅꯃꯥꯖ
सोनद्रिबो ओइबा तारगदि इमाम साहब अदुगी मतुंगदा नंग लेपचलगा नमाज अदुगी जमात अदुर याव तरावीगी नमाज ता नंग यावबा यारोयबा करिगिदमक्ता यारो है मतमदा नंग नहाकी दक्ता हाना तोलिबा फरज अमसुंग वाजिब तो हाना पांगथोकपा मथौ तायबा अदुदी कम तौब तारो नंग चंगजन मतमना मखोना हौकिबा तारे बस अल्हम्दुलिल्लाह हौजरसनु लेकिन नंगी दक्ता तोलिबा फरज अमसु सुना रेकात अनिदु अदुगी सुना रेकात अनि अदु हाना अथुबा मतमदा सोनगनी नसा नतोमतना अदुगी मतुंगदा इमाम साहब अदुगी तरावीगी नमाज अदुदा नंग यावजनगनेबा अदुगा यावरगा मागी मतुंग इनगनी मदुर नंग खिहौदबा नमाज इमाम साहब अदुना तरावीगी अइना सोम नकंदा एशागी नमाज सोलिंगागी मनुंग अदुदा इमाम साहब की अदुनबा तरावीगी नमाज तो रेका तराम हौग्रे हौगैजनु कैसु कायदे लेकिन अनंगबा खरादो अदुमक सोलो अदुगा नंगहौदबा खरादो इमाम साहब की वितिरगे जमात लोयरगा पुंगलोय लोयरो मतुंग अवाट पकरदो नयम चटलगरा मस्जिदतुगी मफमदुदा अदुमक ओयर लेयरगा ओयगेरा नंग नसाना तोमता अवाट मेंखलो अदुगा सोलो असिनि नियम करिगुम्बा इकोयना तरावीदो हाना यबजिलगे इसागे नमाज सोन तादि कोई फायदा लोइरेबो मरमदि नंगेना दता हाना तोलिबा अचौबा हकतु हाना पांगथोकपा मथौ तागनेबा अदु पांगथोकतबा तारगदि अमदु सोनबा तारगदि अपंगबा तायबा नंग आई लुपा लाख अमसि नंग लौरोसे अदु नंग इगोंदे लुपा अमखक्तु पिरओना हायब तारगदि हलांगे सिनबदि कौइको अदु लुपा अमा इ मंगोंदे लौदोइनेबा इन लाख अम पिदोइनेबा लाखतसु दुम वान यावी कदगी लुपा अमदसु दुम वालदि यावे लेकिन अदु पोतु सिनबा मतमदा आइसे असिंगबने अपंगबने हायगदा अपंगबने हायगने मरम क्या पंग्रब माइ लुपा ला अमसिगा लिसिंग अमसिग सिनैने हाना खनगने आइसे अदुगुनेबा ख्वाइदगी चावबा सवाबतु नंग थादोगा खदंग पिकपा सवाबतु फरसकदि कबिदा मानरोइदन तुने चावगनेबा अदु थादोगा नंग अमदा सोलिदो अदुनेबा हाइनिंगिसे अदु नुपि ओइबिना कोइजो रुजागे मतमदा रुजागे कमने काइगिदमो खोटकदम हाइबसे इंशाल्लाह आई मदु हंगओ इंशाल्लाह आई अदुगी मतंगदा हयेंग सोइदना अपलोड तौजरके रुजागे मतंगदा मसाइन खरा कजे इंशाल्लाह हाइरो वाहिजि मैम पुनमकि मनाक्ता शेयर तौरगा यहोंची इंशाल्लाह।